Myanmar Manipur lam lausin na bohon na sige mayok ta MLA khodim ang napuna lebi na si hain sa minister ibo binang si assembly apil tawkre. Nagalang isemi sa amadi NSF ki lusing basingi matak ta thangat kiwa FIR singado sungan handok loi hain MLA elibom sana fongdokre. Ziribaba mapung faba district ama ohen na bataliba dimana si maram sai adubo matam kar ngai mina si hain sa minister na fongdokre. Amasung Lok Sabha ki hanang speaker PS Sangma Laikhidre mahang laikhidaba Lok Sabha ki mifam lakliba March tarit fawi thokre. Mayam bukuram jari adamni imbre impact news ni ai takilamam siam kanaina haujik pungja si fawi maruba pau miam pizari. Manipur ki sauraba lamgi saruk Myanmar loksin kiba yana laiba asike mayokta Manipur ki MLA khodimakna puna leminna bas minister Akram Ibovina tarasoba Manipur Legislative Assembly ki tarahumdoi soba mifam gi ngasi aruba numita apil tawkre. Manipur gi ngamkhai manungda Myanmar lam khopsilakli ba asigi matangda MLA I Ivon bi amasung MLA case joy kisan na thangalaki ba calling attention motion gi pakhumda se minister na wafam asi phongdoki bari. Ukrul sandilamadi sursampu da laidiba Indo Myanmar border da punna pillar maftra mapan laiba gi manungda pillar maftra di say na balaitre. Adubo Holland Fai Tamil Sangam tuiviang amasung Tarit River da Lairiba Pillars sing asi haujik say na ba mafam sing oiri haina si minister na house thamki. Mamang say is January amasung July da pangthoki ba laibak aneki home ministry amasung external affairs ministry level gi mifam sing da Manipur gi ngamkhai maset ama fawba kai bi yarui haina Manipur government mayek siang na thamkrabani. Manipur ga Myanmar ga afama mari adum lai adubo ban blockade na maram oiraga moreg integrated check post asi matam sana loisin ngamdabani. Amadi lupa koti humudra changna sagadaba 133 kV gi substation su lamgi say na maram oiraga loisin ngamdana lady haina mak na makata na fongduki. Nagalang ki semester TR Zeliang amadi NSF ki lusing ba singi batakta thangat kiba FIR singado sungan handok loi haina kay samthong assembly constituency ki MLA L Ibom sana ngasi assembly ki zira awa da fongdokre loinana United Naga Council UNC ki matakta athingba thamananaba state government issue ase center da pukhat pinaba L Ibom sana fongdoki Fanba yai FIR singasi handok trifawa UNC na MLA L Ibom sa ki matakta naga taba mafam singda athingba thamkibani Ating basi lai jarabakso Manipur gi saning ba mafam singda satkani haina MLA Ibom sana fongdoki. Nagaling gi minister na Manipur da laklaga fongdok lama wafam ga mari lenana MLA L Ibom sana thangat kiwa FIR karigumba hiram amata da handok loi adumapu Nagaland na ngakpina ba hajarak lagadi FIR du handokani haina ngasi MLA L Ibom sana thadoropa priest Rizwinder amana khangalakli. Naga sing amata oina punsin bagi wakalon gi marumda lotlaga zialiang na fongdok lamba kang masen nuksina da naba amadi state government ke mayukta aran wakal sagat na bagi tausiladu ay na matik saba action lakwat sanu haina serol sina makata na fongdokli. Ziribam bu mapung faba district ama ohen na Ziribam district demand committee na taliba demand si yam na maram saba demand ne adubo government asin na nakal ama khak Tagi yenglaga thabo paikat pa yadaba maramna miyamna waraba suwana matam khara ngai minasi haina se minister Akram Ibovina ngasi assembly gi aroba mifamda fongdokre Questionawa loraba matung the house the government bill ahum pass tauna na pukalakpada opposition MLA singna hangki bu wahangi pakum pireduna se minister na haiki bada Manipur gi engineering department singda work sar samasung master role da sahi kaya thabak tawrlaba singbo regular tahanbada government ta ahenba sel thumgi darkar oirapagi wafam lairi ahenba senfam darkar oi haidana su government asina makhoi gi damakta kari tawba yabagi haibado soidani yengsingani MLA laisom ibom sana pokalaki wafam amagi pakumda khodong thiba thaudokta permanent disable ohelaba singi damakta government ex gratia pibada laikhidraba singda pibaga manana piba yabra haibado yengsinjagi haina fongdoki Police Department officer kaya promotion gi matam henduk la fawa da promotion fangdan laiba asisu ataba matan yang silagani haina fongdoki. House ki private members business awada MLA Laisom Ibom Sana the Manipur right of citizens to time bound delivery of public service bill lisini tarataruk house da introduced tauna na bapukhalaki
MLA na pukalaki ba bill gi matang da Chief Minister na introduce tauna na ba puthorle ba bill asi India gi state kaya da sanna ba haukre haire ba bill asi state asi da su sanarak pa matam da department sing da file process tawbada thinthari ba asi kongan mangamlagani haina transparent leina thabak tawba ngamangani adabu atopa state sing da sanari ba bill singi maraktagi karambana hiena landam asi da sanagani haiba adu yenglaga sanana ba government na yengsingi haina fongdoki Lok Sabha gi han speaker Oramba Amadi Meghalaya gi veteran politician PS Sangma ngasi ayok Delhi gi RML hospital da lekidre masagi sahi punipan suraba Sangma heart attack taropadagi Delhi gi Ram Manohar Loya hospital da pukalaba matungda lekidabani PS Sangma Lok Sabha gi Meghalaya Tura constituency gi sitting member Orami Mahak Union Government gi Cabinet Minister for Information and Broadcasting State of Home Affairs Labor Commerce and Coal Supairami Mahak Lising of Samapam Futra Tarukagi, Lising of Sapam Futra Nipan Faba, Lok Sabha speaker Oramatanatana, English of Samapam Nipan the Gate, Lising of Samapam Futra Faba, Meghalaya Chief Minister Gipam Supurame. PS Sangma, Nationalist Congress Party, NCP co-founder Orabagaluna, Lok Sabha Tam Nipal members Oramki, Sangmana President Kimedep Oina, Song Thorapada, Sarat Pawana, Yelakpadagi Sangma, Lising Tarani Toigi, Jun Kunda NCP Dagi, resigned Taukibane. Sangma lisni tarani thogi president ki mirepta Pranab Mukherjee ki mayukta lefki president ki mirepta maithiraba matungda makha mahakna National People's Party nauna linkat ki bani lonena lisni tarahumda ki Meghalaya Legislative Assembly election da sit ani kabangam ki bani Amaranda PS Sangmana Lekidabadanga si Manipuri Assembly gibi famna minute into mina liftuna awawa spongdokre se Minister Okram Ibobina Fongdoki bada PS Sangmana Lekidabasi levak asida natana maruwain awang nopok lamdam gi oina sauna mangjabane PS Sangma gi imu manungi awabada Manipur saru yari haina Okram Ibobina makatana sawada thamki Manipur Legislative Assembly ki Secretary ta thabak tawriba employees singi oina hayeng Mars manga asi Manipur Legislative Assembly ki Honorable Speaker na suti lauthokri haina Manipur Legislative Assembly ki Secretary na thadorapa serolamana khangalakli Mamang thagi tang tarukta pham kiba cabinet mi famna Press Housing Colony linkhat na ba warip lauki bagaluna atuba matamda government na thabo paikat laba yai haina amzugi president Wangkim sa siam jana fongdokre ngasi press club ta pawmi singa wafam asi fongdok laduna pawmi singi gari da nanaba press haina thaba sticker lakliba mas tarukta deputy chief minister gai khangamna Manipur press club ta fongdok lagani hairiba sticker asida amzugi logo amasung hologram yaw bagaluna media farm amadi pawmi gi sak tak pa yaba court na singba yawgani Makhong bari panba gari ki oina lupa cham aduga gari masagin lupa humdrada hairiba sticker asi press club tagi phangani Pawmi masa masagi mingda leiba gari singda hairiba sticker asi loba yagani aduga masagi mingda leitaba gari oragana gari mapuna judicial stamp da sign tawduna certified tawba GM amjuda pisingadabani sticker asi namaram oraga sasinaba pawmi kayana lambi da press haina thaduna saliba asi thingba ngamlagani Manipur da phongba pawsi kharana masigi circulation figure lana haijenduna DIPR ge card longna na bahona ribasi topiu hiramasi gi matangda amjuna ataba matamda thigat pahorgani pawmi sina su amjuna paikhalaliba khongthang asida mateng pangbinaba president Siam Jaina makatana appeal tauki black ship yawtanaba sajindaba pawmi yawtanaba and Manipuri akwai problem jaga anina akwai sticker amasung press secretary yam lana sinaba yorkani habisi pakatpa de akwai community picture media community yam singna vividly mayam masak khangni bidamukta akwai amjuna mase paikhajarpani mase akwai nusi jaraba akwai amju member oiriba sing cooperation pibira podagi adu mathieng ne kona tawjiri basi kona bakse akwai member singna pibira cooperation mathieng mayam session du kona thabuk oina implement tawjabagi wadani adu masi akwai ngakna saminana ba ma mayamda ona khangjari Wangjing Tentha Assembly Constituency ki manung sana leba kaire bikok awan lekai da leba water supply scheme masi haujik su miyam di ising piri haina PhD Minister Ihemo Sundar da fong doki bugwa famasi aran bani haina kaire bikok Students Union amasung club ki Secretary General Usam Sursana fong dokre
ngasi Manipur Press Club ta pawmis ki unaba mada usam sursan hai ki bada karimbi khok water supply scheme asi lising ma chama futra dagi saba horaga lising ni tarantagi taragi February 16 ta sanga ki bani water supply scheme asi sangaraba matung tha ahum lom khak ising piram laga ngasi phawba function tawdana laki bani ising phangde haibasi impact news ki laikai gi wakat program gi yangai mapan suba episode ta mayak sengna utkiba galena miyam na su pen da wafam kaya su phongdo ki ba laikarbani haiki loinana assembly constituency asigi MLA Pangnam Projen na haukiba Mars anida engineer sing yauna yengsinba lakpada water supply scheme asi mathau tawdre khangna ngarang fam ki ba assembly ki mifamda PhD minister na water supply scheme asi ising piri haina phongdoki ba aduda MLA Pangnam Projen na harauna yaki ba adu karibi khok ki miyam gi laibak thibani haiki karigumba hiram asigi matangda karibi khok ki miyam da sengdoktrabadi minister amadi MLA bo miyam na boycott toropa yai haina karibi khok students union namas club ke secretary general Usam Sursan na section wa thamki masagi mayungi fail oiraba scheme amabu fail oide haina minister na hairaga harauriba aikogi ikai khumna jiriba MLA gi wakhal asi karino athuba matamda praja miyamda sengdok piraknabasu karmikok students union and club na khanganjari Manipur gi PhD minister na athuba matamda sengdoraktrabadi karmikok ki leiriba water supply scheme asigi makha taba tabak thoramsingda praja mayamna coordination pizaroi Manipur film ki saknaraba director miyamna ipu haina khangnariba mayalambam Ragumanibu tamthina fuduna hodok lambagi matangda government and meter inigi manungda langlalangjin puthopa ngamdrabadi akan bakongjang sangsilagani haina film for Manipur section wa thamgre Director Ipu bo tamthina forum bagi mayokta ngasi film for Manipur sindna lamfel gi Sankar Cinema Hall mamangda wakan informa masafam ki lonena Director Ipu bo layeng badam mating oinanaba wakan informa drasar yaki ba Manipur film industry gi thaumi singna sel gi angama mating su pangnaki थौदोक्सिदा चेनैबा म्यूजिंग पुथोकनबगीदमक्ता अखनबा वाफम अखोय थमदुना लाई अदो करिगुमा हाइबा नुमितेनसकी मनोंदा अखोय मणिपुर गवर्नमेंटना मसिगी अखोयगी थोइबा क्राइसिसकी मतंगदा लंगला लंगिन पुथोकप ngamdragadi नुमितेनगी मतुंगददी फिल्म फ्रॉम मणिपुरना अखोय मणिपुरदा फिल्म तौरगे हिंगिबा अखोयगी लैबा म्यूजिंगदा अखोयगी मोइना चथरिबा मोंग मतौजे अखोय सुम खांगनो लैबदि ngमक्तबनिनाबा याम थिना साथिबा मोंगदा अकनबा खोंजंग चंगहिनगना Monlom Junior High School ki oja Thongkhogin Hawk ki misi ki mayokta Imphal More lambida leramba matam kaktaba banadu handokre misi asi JSC ki mehut singa government ki mehut singa High Scotland 5 village community hall da pangthoki bi mifamamada yana bama purapadagi ban gi khongjang handokpagi firebasi lauki bani haina JSC ki convener Mangboy Hawkin phongdokre Mifamada pointer yauba memorandum of Assistant Minister the PB Nab IFC Minister Ngamtang Hawkip the Pisin Kre, Technopol Assembly Constituency MLA Korung Thang, Sandel SDC Siamen, Loco Sajau, Sandel Deputy Commissioner K. Robert Singh, Technopol SDOS Kopboy I Molamas Tawalamasung Sandel SB Singh so Mifamada Saruyaki. NSN IM na misam kaya hatuna aki akang pokolabaso IMOL furo pokaidonungda naga uhen mangamloi haina IMOL Tribe Union Manipur gi President RT Akhel IMOL Phongdokre ngasi Manipur Press Club ta pawmis nga unaba mada RT Akhel IMOL Phongdokibada Manipur NSN IM gi ceasefire extend tawbaga chap manare phong na khulai paiduna tawningbata tawre masida Assam Rifles amasung State Force singsu kuma yengbagumna yengduna leiri haina maral sikhi Mahang na makha taraduna handak Monlom Junior High School gi Hindi gi oja Thongkhogin Hawkipo NSN IM na hatkiba asina ahan ba thaudok nate mioi kaya sikhiba madi songan kiba gi thaudok kaya su leire haiki seraga sida IMOL Tribe Union Manipur gi hanagi President Odam M Mongthoreng na Union asigi ming sijina duna press note kaya thoktuna IMOL furupu lan uhana bo nare M Mongthoreng hariba mioi asi IMOL Tribe Union gi President oidingaida IMOL Naga Tribe ni haina laukthok Ubagi damakta Union asidagi tanthok krabani tungda mahangna thadorba serol singda miyamna thajabigeno haina phongdoki Hujik initial IM singna area sida wathok lanthok mayam mama thokhalliba mayam sing ase makoina aikoi community singbo atopa community onhan basi kaidongai dasu nam thaba ngamoi masagi moral mangba nattana makoigi organization gi sukchilakadawa ijat chokpa nattana aikoi dade asigumba ithil sine khoigi IMOL singi stand point si kunghan bangamoi area sida initially IM sina settle tawra kanda mafam sida asigumba thodu wathok mayam si asiana mayam si thorokpa aduduna
Manipur government deputy chief minister home minister oire ba gai khangam nganlinge matam ai ma hanjin ne kararak challa changaga hairu pa matam na masi thoi woi ta bi debdegi asigumba mayam se thorok Sub Divisional Police Officer SDPO Nahamiya Sadongi Mihata Senaba Singatuma Matam the Puto Haidana, Wakan in Fam Satakre, Wakan in Famado, Kumalapaki Awang Tangba Laiba, Nagaram Foudan Saliba Dinkurota Satakibane. Wakan in Famaduda, Nagaram the Laiba Kul Ahumgi, Nupi Kayana Sataki, Wakan from Pamliba Pamaduda, Hangang Assembly Constituency MLA and Biri Laktuna, Mihat Adu the Sienere Musing Atamatamda, Putona Taksangani Amasung, Maki Maike de Gipanga Yabamating Pangan Haina, Tazabasu, Piramki. Oza Nehemiah hatpa mi hatpa mi do atuba da thidopio aduga logi matung ina mana phangham dandi do bibio habse ko pam sabane aduga mana thanamba machasing machin manau imung gi mi mayam bu moi angang yok na ba karam haina hinga a habagi do government na magi phangham thoppo do atuba da thorang tobio Mamang Thagi Kuntaruta Thawal Police Station Manung Sanalaiba Samram Pantak Local Sina Pankiba Samram Mamang Lekaidagi, Nomaitim Ombi Memisa, Saini Pumanga Mapura Nomaitim Siam Gimisi Matanga, Langlanjinamadi, Maraleba Musing, the Serak Piu Hainangasisu, Memisagi Mapam Lamdam, Weriba, Naharu Pangong, Tongkonda, Lekai Musingna, Wakan from Satakre. Wakan from Maduda, Saruyakibi, Laitambi, Chakot. Thaudang Nupi Luki Executive Member H. Ziban Malana Fungdo Kibada, Miat Asita Sienariba, Sing Asi, Potoktraga, the House Jenims Mokta Ladiba, Memisa get Hawel Drabak Sangsu, Lokiro Eduga, Tungdasu Akan Bakongzang Kaya, Sang Singigani Haina, Fungdoki. Numisa Moina, Puantonaba, Mama Sasset Samram, Mogi Sienton, Bakarasigi Sing, the Habigi Pajan, the lady called Haba Imumanungi Paoma Pangi, Nongalaga Masano Pisina Amusat Bakanda, Masi. Mamasi karai lay khol ena magi makhura sing sida hangba matamda nangi namado lay kaisu tawro he 26 da ma se asi bhaksang oina hojiki labuk sida layram baneba ma masagi sibham sida hulikli ma layramme hulikli se mana ta sengna thaaga siri brana traga mina pithaga hatoga pithaga thambirami brasineba sigi misi se singna ningai oiba maramna akhoina masigi sapchaba langla langjing puthokpiu haibaneba Sibasigi maramda akhoina Thauban police ta satana osisida phanayamna haijare mana su karigumba amata lokhat pidre Manipuri District Mapanda Lariba District Rural Development Agency DRDA staff Simuthas ke Taramari Fawada guideline ki matung ina line department the absorption tobiu kariguma taudrabadi matang numit March tara mangadagi Manipuri Singa Masung Tamgi District Mapanda akan bakongjang sangsilagani haina DRDA ki sirulamana fongdorakli Postal Service Manipur Division ki Director Binod Kumabu Yaning daba Fongdoktuna Tabak Lepagi Kongjang Galuna Wakani Famkre Mipamasi All India Postal Employees Union ki members in Angasiba Porada Leba Head Post Office ki campus ta Satakibane Wakani Famatu Dasar Yakiba Union Organizing Secretary Nomai Kapam Gozendrona Impact News ta Fongdorapada Director Binod Kumana Head Office ki Makha Thaba Senmi Singda Tati Tawina Taupatanatana Ot Nebaki Tabak Kayamarum Sataki Mahagna Makha Taraduna, Binod Kumagi Matakta Akan Action Lakotri Faba Office Asi, Siswak Strike Satakigani, Panbayay Ngarang Director Binod Kumana, Langzing Post Office ki Employee L. Isabu, Mia Mamangda Sai Thangba Tawi Haibadagi, Irang Horkibani. Director Postal Services Binod Kumar na Manipur hek lakpati ngasi phawada employee sing asida tari tawanya tawiba ngarang Langzing Sub Post Office ta koi staff ama masagi mathau chadanaba Jiri parking da auto ngai da bazar maya maktada minung siaw da mahaki employee amada yengda yengdana public place amda tam thina tabihiba magna ekhoi Manipur yengiba Manipur nupis yengiba employee yengiba angka pomong da watpaneba se ekhoi khangma ngamaktre maram maduna ngarangi asigi tanja si logjaraga ekhoina thabak lebai khongjing se changsin jabane until ma transfer to dibawudi ekhoi sijwak changsin jagini Tiger Labour Government Polytechnic Regular Principal Amazon Controller Senate VC Staff Yohana Institute Asigi Oja Singamas Employees Singna Tamlakli Institute Asigi Ojama the staff singi Wafama Simaru in State Hayamasung Technical Commissioner na Sandarolgi Wangma the order Ama talk to the Institute Asigi Junior Officer Amabo Principal in SARS Oina half Kibadagini State Government ki order Asibu Yanda Bafong Doctor Government Polytechnic Thesis Association Amazon Government Polytechnic Employees and Workers Association Sinduna Institute Asigi Complex the Wakan from Satakre Government Polytechnic Employees and Workers Association gi
Secretary O Dhanavina Paumi Singh the Fongdorpada, higher Sung Technical Commissioner na Tokiba order as at Matam the Handokadabane, Principal Insas when a known Hablibami Asi, Post Asigi, eligibility gi serial number Taramari Aduga, Senirti Dana, Kunmari Subada Lady, Institute Asigi appointment trend to Gaiduna, Tauriba Department Gitong Asina Manipuri Amatangairaba, Technical Institute Assisted Government at Tausabi Haiba, Mayek Seng Takli Haina, Danabina Makataki. Association singina khoi authority da priorly koina seniority basis ta eligible person jing da khoi seniority yenga khoi hana mamang da chalai ba train sida da khoi ing na tamna khoi institution ji chalaina ba du happy wa na khoi na memorandum letter pisan jagi bani marak sida khoi na commissioner adagi secretary even deputy secretary ba unana ba hona jabada moina khoi chi kitang neglect tawi manung da kari uma leiba man na khoi ju pressure ji pijabani government na yengbiri ba sidi masidi leira su yai leito su yai noi ka su leite haibe mong da MIT lai NIT lai noi gopot khoi gi polytechnic sidi ka su leite mong ni noi chem su yai chem su yai na Hausi matang swaida break amatan lawjage Manipur mas maling tonga ton ipaw singalun khoi break ta gamna tunan jarake impact news po meng ta dalebio Classic Hospitality Training Institute tha taruki oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni Mars ki tang tare dagi class haujaragani hena akupa marol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you break matung da taran uksari hausi makhada pauda Directorate of Prosecution ki Director from the Pothara Advocate Ngangom T.S. Kumarna Prosecution as regular Director Ama Atuba Matamda Haptrabadi Case Sing Nam Sindun Awabakaya Ama Mayuk Naragani Haina Fongdurakli. Manipur Press Club the Palmising Unabada T.S. Kumarna Makatana Mahak Namang Thada Director ki from the Hek Tolak Padagi Law Secretary na Director Insas Puri Mahak Namakata Arduna Director Wina Puringaida English Anitara Mangagi January Thadagi Sahi Segi February Tha Fabada POCSO amasung rape case ka mari lenana case humudra matoi amasung atoba crime ga mari lenaba case satret nifu matoi scrutiny tawduna case sathara kharbani regular director ama haftrabadi case kaya scrutiny tawba ngamdaduna namsinduna leragani haina phongdokhi CRPC ge section 25 clause A ge subsection C ge matung inna Directorate of Prosecution asi Home Department ki makhada legadabani hairi adubo Manipur ki di housing faba home ki makhada thamduna criminal case sing ningthina sathanaba khongthang amata paikhat pa leitri haina su phongdoki Sidi investigation ke mari lenaba department ni prosecution ni sidi dandi pi ke department ni police ke mari lena department ni masi khudi makse law department ki makhada control to godaba natte haidana INC ki matungina state ki ayamba state di mase direct prosecution se masi home department makhada laireba administrative control da si manipur da lairiba mara laiba criminal sing se dandi PCR gadi director of prosecution se masi hingan na bhona bada mathau tawna bhona bada regular hanu bhona bada plus home department da mase thamna bhona bada manipur gi miyangi interest sajok ai nijari cabinet se hapta guding phai myang khang birangoni cabinet nam khata purol were si matawga Manipur University ke Vice Chancellor Professor S. Nandakumar University asi ke thabak hapada aranma kaya taure wafam singasi kaisampata laiba Democratic Students Alliance of Manipur Desam head office ta pangthokiba paumi sing unaba ma Desam ge advisor LC Santos na phongdokibani Mangna Fongdokiba the Hokiba Sale Sing Taramanga the University Asigi Finance Officer gi ahangma fambo minimum essential qualifications sudaba ke Jivan Kumarbo Hapsen Kiba Asina Takpadi Vice Chancellor Asi Senja Thumja the Senari Haiba Takpani Masida Natana Asoba Post Ama Oriba Din of Students Welfare Amasung Internal Quality Assurance Cell IQA Sigi Posting Advertisement Tawdana Hapsen Kibabu Yani the Fongdorakli Mahangna Makha Taraduna, Hiram Singh Matang, the Ministry of Human Resource Development, MHRD, Tijinan Binaba, Ahumlak Suba Oina, India Prime Minister Narendra Modi, the C. Taragani. Essential qualifications and Massimo Father of you, the Kamaito Dana, High Finance Officer, Kanjalibano, the University quality one, but Executive Council, Kari Namutamasi, Kali, Masibu, approved to Manipur University did not student welfare, high dingi, post masi hang up propaganda, University internet over advertisement of Hogdana. Vice Chancellor Masung Restargi, Kutagi Tolokpa, New Emaka Putokan, the Quinata, Hapsen Givasam, Masi, Yam Library, Masi Asoba and Mamana de Samalo.
Houses Satariba Manipur Board and Lower Class 10 exam in a science top and with a puna question contract labaki manunda question kunmari answer yauba xerox copy mahiroi karana aran lambi decision aduna exam tharama thendarakre wafuma singa si konjeng hazari lekai da laiba Kanglei Park Students Association KSC office pang thokiba pawmi sing unabamada association asigi HRD secretary angau ton khumanna phongdokibani Mahang makha taraduna ngasi ayuk pung tara taba duaida KSA gi volunteers singna Lamlong Higher Secondary School da yeng siluba matam da school asigi room number 14 taba mahiroi kharadi note singasi mahiroi kharadagi note singasi phagat kibani mahang makha taraduna Manipur Board na asuk section na thammiba question paper leak oirambasi yam angapoi haiki koigi mahiroi singsina aranba unfair means sizinaraga exam thana ba hona mama mapa singna chauna sokat labra haibasi kesena khandaba nate tungi suron charon manga kadaba manghan gadaba mongda mama mapa singna masa singda unfair means sizinabase khodak ta lep kadabani hairaba center sida matokoramna answer sing se pairam ni haibasi board na athu matam da yengjen biba ma tawdragadi board na tawriba exam se phagi manbagi mong ma lakadra haibasi kesena khanjai aduna unfair means sizinabase thoktanaba board na akhanaba miyeng changbiu aina kesena appeal tawjari Amaram the Joint Students Coordination Committee ke volunteers sing nasu exam asiba yeng siluba da Thawal District Hairok Higher Secondary School da khuladu ki Maira Paibi Medi Club members sing school asibu mapane ki ngaktuna thamlaga manungda school asigi oja singna Mairu sing da ansa yenba ki thawong satharamba thengnara ki haina Moirang khomda laiba Students Union of Kanglei Park Suki head office da pangthoki ba GSCC gi mifama mada phongdokre School asida natana Kangabo High School, Pujari High School, Kangabo Wangjing Private Center, Somong High School, Amasung Yaripok Private Center, the Aranba Pambai Satarba, Tengdaraki. Nakalamona the Nongpok Sengmai the Labor, Nongpok Sengmai Kumbi High School, the Yamna Nungai Tabamonda, Cycle Set Amadi Whiting Set Exam Taba, Tengdaraki, Haina, Mang Faudamki, Mang Makataran Asigumba Thong Singasi, Toktana Board of Secondary Education Manipur na Matik Saba Tabuk Paika Kadabani Lonena. Maming tagi when exam the duty tariba Manipur police ke personal sing so duty masakhangna tawbina basu phongdoraki JCC members inga classroom amakhakta oza maha note yepe haiba phabiyu haiba matam de phawbuda ozana ahan bigi chancing bir jaharak phawbu thengneraki haib tare masigoma thawdu osi Manipur gi quality education system anoba afaba mayon da purakna ba honariba education minister gi thongan maktada siguma Tabak Thorum Satan Base, Education Minister Matik Chadri Haibani, Education Minister Matik Chada Basimha, Kudak from Taduk Tui, Levang Miam Amadi, Laiba, Kogi, Mairosingna, Education Minister da, Paratam Bibasangi, Duty Tariva, Security Personnel Sing Sizu, Tobal District, Dishina, Karamba Instruction da, Duty Tahalibano Haiba, Poshanduni, JSC in Hungary. Nakalamuramda Bosem Nalodin Satariba High School Living Serving Exam in Masi Science Subject Topan with the Samamadi, AMS ki Apumatim Amana Center Karada Yang Cinema Salubada, Paktakna Note Tobagi, Tengdarakle, Note Toroma Tengdarakle, High Center Singadudi, Usiwa Private Center, Hyangtang Private Center, Nambol Private Center, A, Nambol Private Center, B, Wangway Private Center, Samaro High School, Brilliant Public School, Langmaidong Private Center, Mayang Infal Private Center A amadi Wabugai Private Center dani lakadri ba makata ba subjects in the sulup asina puna samina duna examination center singa sina makata na niyom sumna pangthok na ba yeng singani masida miyam na mateng pangbi hane de sama masung aims na puna thadorpa serum na khangalakli lairiba lanai masung government ki mahiloi sang singda mamalon ngangbada athingba thamdaba haina milal mayeloi sang lusing purel bayang them naw khoma maite na phungdorakli ngasi Kangla Pata Labor Milal Gimayelo sang the Pangtoki Papami sing Unabamada Mahakna Wafamasi Pongdoki Bani, Mahakna Makata and Haikibada, Milalga, all Manipur recognized private school welfare association, meeting of Pamla Matunda, Yanakiba Adugi Matung Ina, Ngaranung Telpungani, Tabadwai, Amok, all Manipur recognized private school welfare association, Milalamasung language department, Gizuan director Yauna, Mipam Amusu Pangtoki. Ngarangi mifam aduda agreement karasu yanari haina mahakna makhataragli agreement sing adudi mailoi sang singda mamalon ngangbada athingba thamdaba mamalon da exam thaba yahanba school campus da mamalon ngangbada athingba thamdaba madi fine lawdaba class 1 dagi aitana national curriculum gi matung ina 3 language formula class 9 dagi 10 bawbana 2 language formula sijinaba haibasini
mahangna makha tana haikibada ngarangi meeting aduda saru yaba lakiba Christian Mission School singi bihut singsu numit mangane gi manungda milalda lakadabani su hairi. All Manipur recognized private school welfare association Milal Amadi language department gi joint director yauna hanba tangka ki oina khoi wari sanabda yana ba khara purakhe ngarangi mifam si saru yabada yahogdaba landam sida Christian Mission School leriba Catholic school singi oiba mihut sing ado akhoi makhoina akhoi pau pibirang dam nimit mangane se akhoi matam thajari masdai ta makhoina pau pirak famine nabi tanja do pirak taba taragadi landam sigi mamalon mukhidena bu hona jariba yelomi frupcha singa loinana miyangi mateng ga loinana Milana hairiba Catholic sing mathakta makan makha kya gi khungjang changjan jagani College asigi hauji laidiba awada passing saliba thas gi nipan phawagi manungda government asin pibidrabadi mathangi numitagi college asigi thabak thorum khodimak ta boycott torgani haina students union asina government gi poning sing silakli ngasi college asigi student union gi office da pangthoki ba press meet amada union asigi general secretary o arjuna fongdoki bada mamang thagi kunithoi da government asigi education minister da wak awada passing asi yeng sinminaba aiba serolama so pising ki balai adubo government asigi maike dagi positive response amata pirak palaitri haina mangna pn da wafam kaya so thamki January mari gi jwa havana so on kraba Nilapadma Higher Secondary School gi phibam sokna lairi state government na poning sing sin bi haina all India Student Federation AISF na thamlakli Ingkum Zali Singama Samapani Putaretagi, Lerak Laba State Asigi Yamali Raba School Asibu, Samwat Sagana Bahidana local MLA, Mayanaba Department da Kayar Hizarabaso, Masi Pauba, Miang Sangbidana Lady, Paumising Unabada AISF ki State Finance Secretary Case Rameso na Fongdo Kibada, Sangmai Assembly Constituency Manusan Laiba, Nila Padma Higher Secondary School gi Piba Masi, Federation Asigi Mihut Sing Nangasi, Pangto gi Class 10 gi Parikya, Yang Sin Basar Pada Thengnar Kibani. Rameswar na makha taraduna school asida hause punna class 6 tagi 12 fa bada lairi loinana punna mahiroi sohum yankhai tare sularik tamli school asigi classroom taradi sijinaba yadaduna thong donduna laire school asigi pibam yamna fatre class ayamba school gi mapanda tauri haina Rameswar na fongdoki repairing tawba khatama oiba haitar school sigi maroiba akhoi matam ga chanaba infrastructure phangdaba manipura quality education chawkhatle na akhoi gi education minister yam kan lauri aduga yamna maroiba akhoi gi school sida tamliba satri sing haitar hauji class tawba kanda school gi hall si ki badagi akhoi mapanda thokanda akhoi gi lampak ta class tawba haitar yam athu matam da mailena authority na changjan biraga akhoi gi kendra sigi sitting MLA so riba akhoi Devendra na miyang changbira kan sida akhoi mairoi khunai ji yengbira kan school si yam thuna momanin ta mongam da akhoi yengchen biu National Vector Borne Disease Control National Health Mission gi miyang makhada nomayor awareness program ma pangthokre ngasi Imphal West ki manungsan laiba Irom Maizrao Model English School da pangthokhiba thorum aduda malaria Japanese encephalitis dengue filariasis kalazar amasung second Guinness Hariba Laina Singh Asigi Maramda Imphal West ki DMO Dr. Thoinauna School Asida Mahitamba Mahiro Chaniromda Hariba Laina Singh Asigi Maramda Takpi Tambi Baglunena Matau Karamna Masibu Ngaktokani Haibagi Maramda Pauta Kayasu Piki Ivoyama Hospital Research Center amasung led Dr. Ningombam Ibobising Memorial Trust anina free surgical camp ama pangthokadori camp asigi saruk oina BPL gi family yauna awawa taraba mioi tara khangatlaga free surgery pangthokani surgery asigi damakte NGO ama civil society organization singi recommendation sings logani haire camp asigi marilenna pawmi sing unaba ma dai led Dr. Ningombam Ibobising Memorial Trust ki convener Sibatata Luang na haiki bada KMC maru oina Dr. Ningombam Ibobi ki laiki dabagi taranipalak subaning sing kumon ga marilena na pangthokani KMC thas ki taranipan da singjamai da leiba Ivoyama Hospital da pangthokani haina loina KMC ki damak da screening na thas ki taramatu da pangthokani haina Sibatata na makataki miyam marta tilakanda koi education gi lamda to ma thodang kaya lora kanda lai talera tola taraba singida mut tengbang jani ma kaya su ojana hingi ngaida akoi gi pangthopang ngam kidaba singado punamak singadu ningsing jaraga ojaji bu ikai khumna bu utpa loina na ojana pamjaramba akoi gi wakhalon singadu bu khajitang akoi gi ngasi lehori ba ojayi imung manung loina na ojabu nungsijaba well wisher mayam singna punsin jarakanda ojayi lekhidabagi thoroma sita sigma free surgical camp loina na numisimakta da akoi gi mongsangai de leriba all age at home dulalin da leriba children home da akoi gi tengbang polam yen thokbagi thorom sing asi pangthokna ba thorang tobjabani housing ngasi no bagi ba sanabagi pau
National level North East Games की सरगम ओरिबा boxing मसाना के semi-final bout सिंग साना बहुक्रे मसी कोमल लापक sports complex दा boxing arena साना की बस semi-final match सिंग दा 46 kg दा मणिपुर की आइट्स पाउलिन कुमार मसुंग एस नेंगहाई नाट अनि final संग्रे 50 kg दना केस राजेश अदुगा 52 kg दना मोहम्मद इब्राहिम final संग ngamkre 46 kg girls दा मणिपुर की एस नेंगहाई हाट 48 kg dana and Zarina Devi amasung 50 kg dana tes yaisna sanu hariba nupi masa boxers singa sisu final round sang mangamkre Rajiv Gandhi khel avian gi miyang makhada Department of Youth Affairs and Sports Manipur na sindna pangthok liba games asida Assam Tripura Meghalaya Sikkim Nagaland Arunachal Pradesh Mizoram amasung yumbu oriba Manipur yauna nupa masa sanaroi samnga taret nupi masa sanaroi samri tarahumdo amasung official sama yauna punna mi listing amaga kunna saru yaduna athletics badminton boxing football hockey judo table tennis amasung weightlifting hariba masana singa sida atoyen tanaribani Amarom da Rajiv Gandhi khel avian gi miyang makha da Department of Youth Affairs and Sports Manipur sin pangthok liba not national level North East Games asigi saruk ama oriba judo masana da Manipur gi judo sanaroi singna mangjil thari ngasi sana ki ba women's 48 kg da Manipur gi El Sandhya 70 kg da na El Rosni amasung men's 70 kg da na Gangaram hariba judo kan ahum asina gold medal loba ngamkre masana asigi hayang makha taba tongan ba weight category singi final sing sanagani Games asida Assam, Tripura, Meghalaya, Sikkim, Nagaland, Arunachal Pradesh, Mizoram amasung yumbu oriba Manipur yauna tongan ba sanaroi kayana tongan ba masana singda atoi hen tanari National level North East Games asigi women's football gi ahan semi final da Manipur amasung Meghalaya ani suba semi final dana Nagaland amasung Tripura ani lamba taudaragani ngasi komalapak artificial turf ta sana ki ba group A ki match amada Manipur na Tripura bu panjal tara sinodi yama laksana maiti ba pigre nakalamorom dana ESU Wangkai ground sana ki ba group B ki maiti ba yadra ba league match amada na Meghalaya na Mizoram bu panjal ani amada maiti ba piram laga semi final gi da mafama maphangma ngamkre hayeng semi final match ani mak sanaragani Ahom Suba Oinam Sarli Memorial Open 5-a-side football tournament Sangai FC semi-final sangre. Tournament asig ngasi sana ki ba quarter final match amada Sangai FC ke Sandaroi Sanato amasung Gauro anina match ki kunmato amasung kontranipan suba minute sing the san ki ba panjal ani aduna PYYDA bu panjal ani sino de maiti ba piram laga sathar kliba tournament asig semi-final samngam ki bani Mamang tagi tara maiti ki pangthok pa hogi ba tournament asig football team kunithon sar yari aiko ki club sing zamai oinam tingal gi sana bong da sathar liba tournament asig hayeng makha ta ba match ani sanagani Pupu Pungdom Mamasung MSCP Kyangway Ani Taramari Suba 9-a-side Oriented Football Academy Cup ki semi-final sangre. Ngasi sana ke tournament sige ahom suba quarter final de Pupu Pungdom Bam gi Sanaroi Kirana Panjal Ani Sanduna Nayo Sanjan Bam Panjal Ani Sino de Maiti Piki Bani. Mari suba quarter final de na MSCP Kyangway na SBC Nongdambu Panjal Ani Sino Ani ahum anida maiti pa pipa ngamkre match asida semi final sangkraba MSCP Kyanggai gi panjal ahum adu Oken Milan amasung Bonana sankibani Imphal East ki manung sana laiba pungdom mamda laiba academy asida sendra saturday tournament asida football team tarani thoina sar yari hayeng tournament asigi ahan semi final the YDCL pungdom amasung Ofa pungdom ani lamba taunaragani Tarantoi suba DSA Trophy Naurem Bovol Memorial State Level Invitation Football Tournament Neroka FC Sanga from Mai Pakre Tournament singing ngasi sana ki bataruk suba league match ama da Neroka FC Sanga from na KMSWC Kairakpu Yaman Laksen na Panjat Taramatoi Silo da Maiti Pikre All Manipur Football Association Amfagi Ming Maka da District Sports Association Kaksun Sinduna Sathaliba Football Tournament sida football team tarani tun sar yari Association sing asig sana bung da Sathaliba Tournament sig hayeng tari suba likta M Khabam Lamkhai amasung KPSC Kaksing ani lamba taunaragani haina Association asig General Secretary na thador pachilo man khangalakli Kongpal Students Polo Club amasung
Eastern Students Polo Club A Nomibung Ani Kuntrani Suba Level Men's Polo Tournament ke semi-final sangkre. Tournament asigi ngasi ahan masana ki ahom suba quarter final match aduda Kongpal Students Polo Club na ibudau Thangjing Polo Club Khongman Panjal manga ani da maiti piki bani. Semi-final sangkra ba Kongpal Students Polo Club ki Panjal Singadu POZ na Panjal ahom aduga o Rosa na Panjal ani san ki bani. Tournament asigi mari suba quarter final na Eastern Students Polo Club A Nomibung ki Kangzeiroi Mohindro Akas Ranjanam asong Texam Polo Club ki Kangzeroi Ranjit na Masa Matanda Sanjan Kiba Panjal Amayauna Texam Polo Club pu Panjal Mari Anida Maitiba Piramnaga semi-final sam ngam kibani. All Manipur Polo Association asundana Mapal Kangzebung Infala Sataribata Tournament asida punna polo team kunna saruyari. United People's Front Manipur National Tarasaba Mega Marathon Salibasay Sigi April Ahum the Pang Tolagani, Lamdamasigi Apaba Kunai Ama Semgot Nabaki Pandamda, Athletic Association Manipur Gimiang Makada, UPF Manipur National Pang Tokadaba, Run for Your Nation High Mingtuanba Marathon Sigi Media Committee Ama Sem Cre. Salibasay Sigi Oina Committee Sigi Siam and UPF Ki Dines Amadi Convener na, Irei Park Pau Sigi PS Harnet Kalunana, Manipur the Lady Batongan Tongan Prince Amasong. Electronic media gi mioi tara mathoi bosu committee asida member oina khangatkre. Ban blockade asina maram oiraga nomuni warning aidasu hairiba ban asi at least 2 or 3 days ki mamangda ban tongmingba lairaga sumadu tawbiga no maramdi hairiba marathon asi lisang sina chatharakpa matamda India gi mafam state kaya dagi laklaga marathon asi pangtholaga dum lakpana maram oiraga hairiba ban blockade asina maram oiragadi mapung phana saruk yaba apanba oigani haiduna media gi khutangda thamjari. Hausi arobada Moroba Pamuna Pizari. Myanmar Manipur Lamnausin of Honey Asik Mayok MLA Kodimagna Puna Lemina Si Hina Semista Ibobinangasi Assembly the Fongdokre. Nagaling is Minister Madi NSF Kilo Singasing Mataka Tanga Kiva Air Fire Singado Sugan Handoklo Hina MLA Elibom Sana Fongdokre. Ziribama Bapung Faba District Ama Ohena Taliba Dimana Simaram Sai Adubu, Matam Karangai Minasi Hina Simmons and a Fongdokre. Amasung Lok Sabagi Hanang Speaker PS Sama Lakidre, Mana Lakida, the Lok Sabagi Mifam, Lakdiba Mars that is probably a